Hey everyone, welcome back. Mayam puna mapudaran laucheri. Mayam aise hanadi daily vlog thangalambani handakti ngamdre handakse dum isa nuaitabadagi ngamdabani ba. Vlog tobagi dum natonse khona leire ado video se dum makha tang yengminarase mayam ngasigi daily vlog oina dum yengminarase. Anamba se ngasi tawdorese. Anamba thongani. Sibana ngari ga tilau ga. Papa cái nấm phụ đấy chứ. Sentuhnya hina ka to ka ka hina ka thang sa sen to ko le me lu pa cham gì Mày tang ini. Ang lu tong si tong Si pa sang ili papa kai no se pa sang tang ini. Sin so gram tan. Oh, tang ini. Pawa ma hi le. Ko lu pa so si de to. Masa tiam bhajare. Masa yam bhajare. Papa na kai ho la ga na ma thang do ai. Anh mà thằng đó anh ngáp rồi ấy. Mong xem mà nhỉ, cô mấy cô sẽ giặt. Khăn nó ăn khăn hè. Anh mà thằng đó ấy. Ngáp rồi anh mà thằng đó ấy. Anh mà được đam này cái nào hay anh là đam nhiều này. Hồi. À thong cái. Cho ta sang rồi. Hồi. Xin mà ta để học cách. Lang đấy xin qua đấy xin rồi. Không. Hồi. Anamba juga thongani mo kanga. Ma anamba na pambe han bani anamba sajarani. Haina to dum horen baroda la ko da sani ngasu sajarani. Lunch time da. Haina ma khara thongani de si su thongan. Nga yai ba mayam je malli ma mana. Nga yai ba thak na bai ni se. Anamba gi. Ada same ni sona kan. Thì hào rồi nè, maru gặp em giao rồi, thôi, chắc là mình rồi đấy. Maru mình thuộc tiền rồi. Maru gặp em mình thuộc rồi đấy. Hay nào sẽ hay lên mama nó, hay nào sẽ tao nó có thong rồi, muka ngà được không? Hay na ga kha ga thong ba se dum lo sile ti lo na somba saw ra ga dum thong abane. Isai bu sak ni khoi mama gi phibam se koyet ka tawraga chaku siga mama papa he da yong du phone na gai ni du kana nam di tawri mai kana da tawri ba papa Nang kau đi mình nè. Kau này cái đầu lấy đây mình nè. ai ki da mak le dai ni kari le dai ba Papa nó bikin ini bikin. Ikan itu mana tahu ni mau kau sana apa lagi? Okay. Rang je pan ni de Thau dâu. Nó có bao cái thau không dâu. Ngon thua. Sayang. Pure. Nga pure. Chakum je mamme chakum ge yuki pura loiram ka thamami ni. Chapudi chadri. Chapudi lam chale phajana. Ai sigai sa kona mani su kenga gaina machum ta halamba. Sedana kangsoi chana bagi nga ayai bane adum asi su mul le se dum thangdara ga thammane sena nga gi thau du ne thuma baga dum taw bane ba. Nga se yang si se kari nga no yang si. Lisa mali Lisa. Nga se nga direct padata ne. Nuk nim jaw sale kana ji nuti gi sunga dai mayam gi comment ta sunga ai yam no ningi nuk ning bam hekta tawre mayam na su nga dai man gi dana su nuti gi nga se tôi ba ma hak man gi dana nuk ning ra jani se cham tho ga phajan tawraga ngau tho ge haji ki di muka nga du su bhajita anamba thonge da muka nga thana me hana muka nga du mo thonge haina ga lona na anamba su thonge muka nga su khara thonge haina ga tu ga ye mit pi su tawna ko na loi re duga si sina mo ngau tho thammage se Lisa se phajana hori nung thang da pan ga chana ba yana na han ge pan do yam hawi khor kan di dagi kg 5 khalo rak do yam hawi sina baw ge thaw ne thaw se yam phajai se su ngau tho ga thammage se baw ge thaw se phajana cham tho ga
ꯐꯖꯅ ꯀꯛ ꯄꯥꯏꯗꯨꯅꯤ ꯁꯤ ꯃꯀꯟꯒ ꯌꯥꯎꯔꯛꯑꯦ ꯗ ꯂꯩꯔꯁꯦ ꯉꯥꯒꯤ ꯉꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯌꯥꯝ ꯅꯣꯏ ꯅꯨꯡꯊꯤꯟꯁꯤꯗꯤ ꯌꯦꯡꯉꯨ ꯅꯨꯡꯊꯤꯟꯁꯦ ꯄꯨꯔꯥ ꯅꯣꯡ ꯍꯩꯗꯣꯛꯑꯦ ꯅꯣꯡꯁꯦ ꯇꯥꯔꯤꯁꯦ ꯂꯥꯏ ꯈꯨꯔꯝꯕꯗꯤ ꯃꯥꯡꯒꯣꯟꯗ ꯑꯣꯏꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯇꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯒ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯃꯥꯁꯦ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯗꯣꯏꯅꯦꯅ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯎꯗꯅꯕ ꯃꯥꯅ ꯆꯪꯉꯛꯄꯒꯤ ꯃꯇꯥꯡ ꯌꯦꯡꯁꯤ ꯑꯩ ꯀꯩꯝ ꯎꯗꯤꯌꯦ ꯌꯦꯝ ꯂꯩꯔꯛꯄ꯭ꯔꯣ ꯌꯦꯔꯨꯝ ꯂꯩꯔꯛꯄ꯭ꯔꯣ ꯃꯌꯥꯝ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦ ꯑꯣꯏꯗꯣꯏꯅꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯉꯔꯥꯡꯒꯤꯁꯤꯒꯅꯤ ꯃꯥꯅ ꯄꯣꯠ ꯆꯩ ꯄꯨꯔꯛꯄꯒꯤ ꯃꯥꯅ ꯑꯩ ꯎꯔꯅꯤ ꯍꯥꯏꯅ ꯃꯅꯤꯡꯗ ꯍꯟꯅ ꯑꯗꯨꯝ ꯆꯪꯈ꯭ꯔꯦꯕ ꯑꯗꯣ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯑꯩꯅ ꯍꯥꯏꯔꯞꯇꯤ ꯎꯍꯧꯔꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯆꯤꯡꯅꯅ ꯂꯩꯔꯦ ꯃꯥ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯒꯗꯕꯗꯣ ꯐꯖꯅ ꯑꯩ ꯑꯗꯨꯝ ꯈꯪꯗꯣꯛꯈ꯭ꯔꯦꯕ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯑꯗꯣ ꯉꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯉꯁꯤꯒꯤ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕꯩ ꯉꯁꯥꯏꯒꯤ ꯏꯂꯤꯁꯥꯗꯣ ꯉꯧꯊꯣꯛꯅ ꯊꯝꯕꯗꯣ ꯄꯥꯟꯁꯤꯒ ꯇꯧꯔꯒ ꯐꯖꯅ ꯇꯧꯅ ꯊꯣꯡꯊꯔꯦ ꯑꯗꯨꯒ ꯉꯥꯔꯤꯒꯤ ꯆꯠꯅꯤ ꯑꯃ ꯇꯧꯔꯦ ꯉꯥꯔꯤꯒꯤ ꯆꯠꯅꯤꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯤꯜꯍꯧ ꯁꯤꯡ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯃꯣꯔꯣꯛ ꯌꯥꯝꯅ ꯍꯥꯞꯄꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯣꯔꯣꯛ ꯁꯥꯅ ꯇꯧꯅ ꯆꯠꯅꯤ ꯑꯃ ꯇꯧꯔꯦ ꯏꯟꯖꯥꯡꯗꯤ ꯃꯊꯦꯜꯁꯦ ꯌꯥꯝꯍꯟꯗꯦ ꯑꯗꯨꯝ ꯉꯥꯒ ꯊꯣꯡꯉꯗꯤ ꯑꯃꯦꯠꯄꯤ ꯑꯃ ꯇꯧꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦꯕ ꯑꯗꯣ ꯁꯤꯗ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕꯁꯤꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯑꯦ ꯏꯟꯖꯥꯡꯁꯦ ꯄꯨꯡꯂꯣꯏ ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯥꯎꯁꯨ ꯊꯨꯝꯒ ꯌꯥꯝꯅ ꯃꯔꯣꯏ ꯃꯔꯥꯡ ꯍꯥꯎꯈ꯭ꯔꯦ ꯂꯣꯏ ꯃꯃꯥꯡꯗ ꯍꯥꯞꯄ ꯏꯂꯤꯁꯥ ꯂꯣꯏꯔꯕꯅꯤ ꯉꯥꯛꯇꯪ ꯑꯅꯤꯔꯛꯂ ꯀꯩꯅꯣ ꯁꯧꯔꯛꯑꯗꯤ ꯑꯗꯨꯝ ꯆꯥꯈꯤꯕꯗꯨꯕꯨꯗꯤ ꯃꯨꯊꯠꯄ ꯃꯍꯥꯎ ꯌꯥꯔꯦ ꯂꯩꯁꯟꯗꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯉꯥꯁꯤꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯤ ꯑꯁꯤꯒꯤ ꯉꯥꯁꯤꯗꯤ ꯌꯥꯝ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯒꯤꯗꯤ ꯚꯤꯗꯤꯑꯣ ꯂꯧꯍꯧꯗ꯭ꯔꯦ ꯅꯣꯡꯃ ꯏꯁꯥꯒ ꯐꯖꯅ ꯅꯨꯡꯉꯥꯏꯔ ꯃꯇꯨꯡꯗ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯒꯦ ꯐꯖꯅ ꯇꯧꯅ ꯑꯗꯣ ꯗꯤꯅꯔꯒ ꯄꯨꯡꯂꯣꯏ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯅꯨꯄꯥꯁꯦ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯤꯉꯥꯏ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯈꯪꯗꯣꯛꯈ꯭ꯔꯦ ꯃꯥꯏ ꯃꯑꯣꯡꯗꯣ ꯑꯗꯨꯝ ꯈꯪꯗꯣꯛꯈ꯭ꯔꯦ ꯑꯩꯁꯦ ꯑꯗꯨꯝ ꯗ꯭ꯔꯃꯥ ꯌꯦꯡꯉ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯝ ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯗ꯭ꯔꯃꯥ ꯅꯨꯡꯉꯥꯏꯕ ꯄꯤꯔꯛꯑꯦ ꯍꯥꯏꯅ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯂꯥꯛꯑꯦꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯦꯡꯉꯤ ꯁꯣꯔꯁꯇ ꯑꯗꯣ ꯃꯥꯁꯦ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯤꯅꯦꯕ 12 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯣ ꯌꯦꯡꯁꯤ ꯃꯥ ꯇꯧꯔꯤꯁꯦ ꯀꯩ ꯇꯧꯔꯤꯅꯣ ꯌꯦꯡꯁꯤ ꯗ꯭ꯔꯃꯥꯗꯣ ꯌꯦꯡꯉꯒ ꯃꯥꯅ ꯇꯨꯝꯕ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯗ꯭ꯔꯃꯥ ꯌꯦꯡꯕꯗꯒꯤ ꯑꯗꯨꯝ ꯂꯩꯈꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯗꯒꯤ ꯆꯪꯉꯛꯃꯟꯗꯦ ꯇꯨꯝꯕ ꯍꯥꯏꯅ ꯑꯩꯅ ꯄꯤꯔꯣꯏꯗꯕ ꯊꯣꯛꯑꯒ ꯌꯦꯡꯉꯤꯅꯦꯕ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯕꯥꯔꯣꯁꯦ ꯍꯧꯖꯤꯛ ꯂꯩꯕꯨ 12 ꯃꯍꯤ ꯍꯦꯜꯂꯕꯅꯤ ꯃꯥ ꯁꯦꯝꯃꯤꯔꯣꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ ꯑꯗꯣ ꯑꯁꯤꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤꯅꯦꯕ ꯑꯗꯨꯒ ꯉꯁꯤꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯕꯥꯔꯗꯦꯒꯤ ꯊꯥꯒꯠꯀꯗꯕꯁꯦ ꯚꯤꯗꯤꯑꯣꯒ ꯐꯖꯅ ꯑꯌꯨꯛꯇꯒꯤ ꯚꯤꯗꯤꯑꯣꯒ ꯀꯩꯝꯇ ꯂꯧꯗꯦ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯒꯠꯆꯕꯅꯤ ꯑꯗꯣ ꯀꯦꯛꯁꯤꯗꯤ ꯈꯪꯗꯦꯕ ꯑꯩ ꯃꯥ ꯑꯗꯨꯝ ꯂꯩꯗꯤ ꯍꯥꯏꯐꯦꯠ ꯎꯈꯤꯕꯅꯦꯕ ꯑꯗꯣ ꯀꯦꯛꯁꯤꯗꯤ ꯈꯪꯗꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯁꯤꯁꯦ ꯑꯗꯨꯝ ꯀꯦꯛ ꯆꯥꯎꯕ ꯄꯤꯛꯄ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯃꯦꯃꯣꯔꯤꯅꯤ ꯑꯩꯒꯤꯗꯤ ꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ Happy birthday, dear my baby. Happy birthday to you. ꯅꯨꯡꯗꯥꯡꯁꯨ ꯊꯦꯡꯖꯤꯟꯕꯒꯤꯅꯦ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯑꯗꯨꯝ ꯇꯨꯝꯅꯤꯡꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯀꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ Gekko. Happy birthday to you. Happy birthday to you. Happy birthday, dear wifey. Happy birthday to you.
ꯑꯗꯣ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯉꯁꯤ ꯀꯩꯀꯩ ꯇꯧꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯊꯣꯏꯗꯣꯛꯄꯗꯤ ꯀꯩꯁꯨꯝꯇ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯍꯧꯖꯤꯛ ꯏꯁꯥ ꯃꯁꯥ ꯑꯗꯨꯝ ꯂꯣꯛ ꯇꯧꯅꯔꯤ ꯈꯔ ꯅꯨꯡꯉꯥꯏꯁꯟꯅꯗꯦ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯔꯝꯃꯣ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯔꯝꯃꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯥꯡꯅ ꯐꯪꯅꯔꯁꯦ ꯑꯩꯁꯨ ꯐꯔ ꯃꯇꯨꯡꯗ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯗ꯭ꯔꯣꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ